ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯕꯤꯅꯥ ꯋꯥꯏꯈꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯨꯀꯤ-ꯂꯦꯟ ꯄꯤꯕ ꯌꯥꯔꯣꯏ, ꯖꯣ-ꯂꯦꯟ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯖꯣ ꯀꯥꯡꯕꯨꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕꯁꯤꯡꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯄꯦꯟꯁꯤꯟ ꯄꯤꯕꯤꯌꯨ꯫ ꯑꯦꯝ.ꯗꯤ.ꯑꯦ. ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯟꯐꯝꯅ ꯃꯁꯥꯒꯤ ꯆꯍꯤ 50 ꯍꯦꯜꯂꯛꯂꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯦꯟꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯟꯐꯝꯗ ꯆꯍꯤ 50 ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯝꯂꯒ ꯃꯁꯥꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯤꯔꯝ ꯑꯣꯏꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯂꯣꯏꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ, ꯃꯍꯥꯛ ꯃꯁꯥꯅ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ, ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯜꯂꯤ꯫ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟ ꯀꯣꯛꯀꯤ ꯂꯩꯅꯥ ꯑꯆꯧꯕ ꯅꯥꯔꯕ ꯄꯦꯁꯦꯟꯠ ꯑꯃꯒꯨꯝ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡ꯫ ꯑꯐꯕ ꯗꯣꯛꯇꯔ ꯑꯃꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯟꯅꯕꯤꯌꯨ꯫ ꯍꯟꯗꯛ ꯒꯚꯔꯅꯔꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒꯨꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯝꯃꯒꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯝꯒꯅꯤ꯫ ꯆꯤꯟ ꯀꯨꯀꯤ ꯑꯦꯁ.ꯇꯤ ꯂꯤꯁ꯭ꯇꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯂꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯆꯨꯝꯃꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯑꯦꯁ.ꯇꯤ ꯂꯤꯁ꯭ꯇꯇꯒꯤ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯅꯣꯔꯊ ꯏꯁꯇ ꯁ꯭ꯇꯦꯠ 7 ꯂꯩꯕꯗꯨꯕꯨ ꯑꯇꯩ 3ꯅ ꯄꯜꯂꯒ ꯃꯅꯤꯄꯨꯔ ꯈꯛꯇ ꯄꯟꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯘꯨꯃꯅꯤ ꯆꯪꯍꯟꯕ ꯊꯤꯡꯈ꯭ꯔꯦ꯫ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯑꯃꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯕꯨ ꯅꯥꯒꯥ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯁꯩꯗꯥꯡꯍꯜꯂꯒ ꯂꯩꯍꯜꯂꯒ ꯃꯇꯨꯡ ꯍꯧꯖꯤꯛꯅ ꯂꯝ ꯃꯄꯨ ꯁꯥꯒꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯥꯒꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯟ.ꯑꯥꯔ.ꯑꯦꯐ.ꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯃꯈꯜ ꯂꯝꯕꯤꯗ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯜ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯀꯩꯁꯥꯝꯄꯥꯠ ꯍꯣꯗꯥꯝ ꯂꯩꯔꯛꯇ ꯂꯩꯕ 3 ꯐꯨꯠ ꯕ꯭ꯂꯤꯗꯤꯡ ꯃꯄꯥ ꯋꯦꯌꯔ ꯃꯩ ꯆꯥꯛꯂꯛꯈꯤ꯫ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯅꯦꯝꯈꯤꯕꯅ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯊꯦꯡꯅ ꯌꯨꯝ ꯄꯥꯅꯔꯛꯄ, ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯂꯛꯇꯕꯅ ꯃꯤꯇꯩ ꯃꯤꯁꯤꯡ ꯍꯟꯊꯔꯛꯅꯕ ꯃꯆꯥꯛ ꯑꯣꯏꯔꯦ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯦꯜꯍꯧꯃꯤ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯁꯤ.ꯑꯦꯝ. ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯚꯣꯀꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯔꯝ ꯆꯥꯗꯦ꯫ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯋꯥꯔꯜꯗ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜ (WKZIC) ꯅ ꯂꯣꯏꯇꯥꯟ ꯇꯥꯐꯥꯏ ꯚꯤꯂꯦꯖ ꯑꯁꯤ ꯀꯨꯀꯤ ꯍꯤꯜꯁꯀꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠꯇꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯅꯕ ꯄꯥꯁ 70 ꯁꯦꯝꯈ꯭ꯔꯦ꯫ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯈ꯭ꯔꯦ꯫ ꯖꯅꯨꯋꯥꯔꯤ 13ꯗꯒꯤ ꯑꯌꯨꯛꯇꯒꯤ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯒꯅꯤ꯫ ꯇꯥꯎꯁꯦꯝ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯎꯁꯦꯝ ꯁꯕ ꯗꯤꯚꯤꯖꯟꯗ ꯄꯥꯏꯈꯠꯄ ꯁꯕ-ꯖꯤꯕꯜ ꯃꯤꯁꯟ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯁꯤꯟꯃꯤꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯟ ꯄꯤꯗꯦ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ ꯖꯦ.ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒ ꯊꯥ ꯑꯁꯤꯒꯤ 8ꯇ ꯌꯥꯅꯈꯤꯕ ꯆꯦ ꯑꯃ ꯈꯨꯠꯌꯦꯛ ꯄꯤꯅꯈ꯭ꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 14ꯒꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯇꯥꯁꯦꯝ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯑꯣꯂꯥꯡꯂꯣꯝ ꯁꯦꯒꯃꯦꯟꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯅ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯀꯣꯟꯁꯥꯈꯨꯟꯒꯤ ꯂꯨꯔꯦꯔꯝꯗ ꯂꯤꯌꯥꯡꯃꯩ ꯅꯨꯄꯤ ꯑꯃꯗ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯈꯤꯕ ꯂꯝꯆꯠ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯏ꯫ ꯌꯨꯝ ꯁꯥꯅꯕ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯐꯝꯅꯤ, ꯃꯗꯨꯗ ꯀꯨꯀꯤꯅ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯃꯔꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯎꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯁꯅꯥꯇꯝꯐꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 8ꯇ ꯂꯤꯌꯥꯡꯃꯩ ꯅꯨꯄꯤ ꯑꯃꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯀꯥ ꯍꯦꯜꯂꯕ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯌꯥꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯀꯌꯥ ꯑꯃ ꯆꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯀꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤ ꯅꯠꯇꯅ ꯃꯔꯝ ꯁꯥꯔꯤꯕ ꯁꯩꯗꯥꯡꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔꯛꯄ ꯆꯨꯝꯃꯤ, ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫